asumna koi jibala kha kaya gi maraktagi mi haiba miyoiba mi sina lanba yade madi loi chumgadamni ahai ba chumgadamni aduna maron thokchadaba uwa ahingba pambi asina chingba mayam sidi loi lanba yai yong lanba yai nongsa lanba yai hameng lanba yai san lanba yai ada mi di lanba yadamnina sumaina ucan pambi ahingba ucan pambi sina kaithal yon basilu damakta makhongda hingna kothokpa horaini ado manipur gi ayamba chingmai singda horam ucan pambi ayamba sigi laina sen nare mana kaithal da ucan sina kaithal yon basilu damakta man nazarini kaisu kaide ado manipur gi ayamba chingmai singda horam ucan pambi ayamba di loimak turabane sida jo ayamba tugre aduga ucan pambi tugre haiduna masigi tugriba pambi sigi atoppa mahut sinba pambi amatangdi kotliba khogi nongmagi chara taliba kotliba misak singjina thajanbagi mami ita tadri hana urum ngaktana thalamba singai sida urum mafam thirakpada saraba kalen gi nungsada hojik saraba inga gi nungsa sida urum gi mafam thirakpada usan marak sida mu tarini ado sigumba pambi mayam je makongda hingna kole akan manungsit amagi sapu mangaibo oina tubu ngairi siba ngairi aduda sigar kanda saida phangamba urum amadi upala sina piramba ayingbagi nungsit adumadi amuk phangba ngamaroi nungsana paikai sabado urum thirakpada si yoraine ucan magi maralne nomungi chara taliba misaktugi maral nate madi kotpani madi miyoiba haibasidi lanba yade aduna atopa ahingba jiba natragana ahingba upal wapal hipal leipal punamakse lanba yai midi lanba yade haibadune si matangda mamangda video na singba topa yam thagatchagre da cheng chaningai leitabdagi si kotpani haiba adumba thengnajabadagi yam kana ngangjadre haibadi migi chin mentionba chin thadatpa video in thokane na adubu lalibadi ucan pambi nangi naralne